Kaisam Patuleba 33/11 kV substation ki packet kadaba thabak sing amadi line asna kwaliba mafam singda usawasa kaktik kadabana maram oiduna 11 kV assembly feeder 11 kV TDM2 feeder 11 kV stand 2 feeder amadi 11 kV bazar feeder ki mafam sing asida ayuki pung nipandagi tara phawba mai piroi hari 11 kV secretariat feeder na konma mafam singdana ayuki pung taretagi Ayuki pung mapan fauba mai piroi haina IED1 gi Deputy General Manager T Ibosogana khangalakle hauji amuka sona te mabre matang lawjari Panacea Coaching Center New Chakon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position N Suzaina Devi, 3rd Amber Sundara Devi, 6th Gary, 10th Yaisana, 11th Selina, 13th Davidson, 15th Sujakanta, 16th Ningthem and 25th Apollo. Hurry, limited seats. Irudio Coaching Institute. Admission open for class 11 Science CBSE 16 June 2016. Visual-based learning sigi kanabadi takliba adubu laina khanghanba ngami amasung mitna uraga khangkiba para adubu laina ningsinghali. Other features are small batch size, faculties experts in CBSE syllabus and exam pattern. For more information, Irudio Coaching Institute, Kangabam Leirak Machin behind Vigo Hotel. Nauna sanarapa hakulakpa body pillarsinga stamengi body clothes sinabiyo. This series My success is the consequences of the hard work, patience and sacrifice given by the qualified teachers of ITC and the mock test series. Break matungda taram namu oksari makhataba pawda miyoi amasong mahausaga lainariba mari fagalhan bagaloinana eco tourism sakhanhanaba pandamda ukrulgi phungler subdivision gi manung janba sakop khulda ukrulgi ahanba tree house hul park ADC ukrul di gangmaina hangdokre pagasi ifat ki project ama oina paikhatkibani Tarani Suba Bihar Regiment Namayang Infalda Iftar Party Amasung Nimidangi Chaklen Ama Pangchokre Security Force Amasung Local People Gi Marakta Aphavamari Thamnaba Pandamda Thoramasi Pangtokpani Hairi Amaramda Kuntramatoi Suba Ngapigani Kuntramatoi Suba Assam Rifles na Kasom Kulengi Makan Kulda Transit Ama Miyamda Kusinakre Ngasigi People's Voice Miyamgi Kholauda Yumpoktegi White Chitrasena Pukhau Terapurda Lamdamdugi Miyamgi Yamna Maru Oiba Litan Thong Semjin Bidana Matam Sangna Lerakliba Asi Kohan Biu Haina Mari Renaba Singi Pukning Chingchilakli Pukhau Terapur Haina Khangna Mafam Sawalmang Police Station Dagi Awang Lomda Kilometer Taruklom Chatlaga Leba Dolai Thabi Beres Project Manakta Leba Lital Thong Haina Khangna Pakna Saba Thong Asigi Fibam Yam na khudong thiningai oire maram aduna matam kuina yangshin bidraba thong asibu amuktang mari lenaba department amadi sarkarna athuba matam da sembiu haina miyang gi mohut chillaga haijari IMC Deputy Mayor Khanbada IMC gi leiriba chatna kangnon thugai ki haina BJP Manipur Pradesh na Governor Dakshan Kre Hiram asida miyang changbiduna Constitution gi lokhatpiya thabak sing paikhatpiu haire Red Cell Division ki Loktak Brigade ki Nano Battalion na Career Counseling Thoram ama lamdangaida ngasi pangchokre khul asigi tongan ba school singi mahirai singbu Armed Force da thabak changnabi khudong jaba kya leiribasigi matangda lamjing lamtaknaba thoramasi pangthokibani Liangda Folk and Classical Academy Nagamapal Soram Dairaki member tara mangana sabat team amana June kulum doidagi kunipan phawba Congo Republic ki tongan ba mafam singda Manipur gi folk dance amadi don cholom ulugadori handaki Congo khongchadasi academic asigi oina anisuba international tour ni sahi asigi January thada su Thailand da pangthokiba Shreyang International Folklore Festival da saru yarure Indian Council for Cultural Relation gi sponsor makada
Soram Sarat Nalusingba Timasi Congo Gidama Hayeng Imphal Thadolagani Hairi. Imphal East Police Commando na KPL AG member ama news chekondagi fare Hairi. ISTV na phangwa pawda Fagalaba MSG Maming Lekho Haukif Elias Titi Kuki Sei Kuntra Taru Apokpa Azang Haukif More Ward number Nepal Dagini Housingna Secondary Bani Hairi. Mawandagi hand grenade ama recover tore Hairi. Mahak Pakan Reunification Army ki cadre amasuni Hairi. Bisnupur Police Commando na Tarantui Suba Bihar Regiment ki apun bakangbu amana Awangziri Maning Lekai dagi KYKL ki overground worker ama fare Hairi. Police ki PRO ki cherol amana Fagalaba MSG Maming Laishram Thoiba Sahi Kunmari Apokpa Mani Awangziri Maning Lekai dagini Hairi. Hauzik Sanabagi Pau Lobirasi. Hauzik Sanabagi Pau Boyai Ningthogjamdagi Fangbigani. Ngasigi sanabagi makhataba pauda football. Lamlai High School na sahi tramari makhagi district level Subortro Mukherjee football tournament ki champion oikre. District Youth Affairs and Sports Officer Imphal East na sinduna Khuman Lampak Main Stadium da thasi tang taramari dagi Team Taramari na saruk yaduna satharakhiba district level Subortro Mukherjee football tournament ki ngachi sanakhiba aroiba match ta Lamlai High School na Convenient English School New Sekonbu goal ahum amada maithiba piduna satharakhiba tournament asigi champion oikhibani. Lamlai High School gi mai pakpagi goal singadu S Bronson na match ki tara suba amadi humbu tara mari suba minita goal ani sankhi atopa goal aduna NG Rakesh na match ki humbu tara mathoi suba minita sanduna match asi mai pakhibani. Tiauraba Convenient English School New Sekolgi Amatangarba Goladu Haumillan na match ki mari suba minita sankibani. Amaromda Lamlai High School amadi Emmanuel English School Yangang Pokpi sahi 33 makhagi district level Subortro Mukherjee football tournament ki semi final sangkre. District Youth Affairs and Sports Officer Imphal East na sinduna Khuman Lampak Main Stadium da thasigi tang tara taruktagi team tara tre na saruk yaduna satharakhiba District level Subortro Mukherjee football tournament ki ngasi sanakhiba ahanba quarter final match da Lamlai High School na KB High School bu goal ani sinoda maithiba biduna semi final sangkhibani. Lamlai High School gi mai pakpagi goal ani du Binod Khana amadi Tondon bana match ki tara taruk suba amadi 53 suba minute chanduna match asi mai pakhi. Tournament asigi ani suba quarter final match ki sanakhibada Emmanuel English School Yangang Popina Brighter English School bu goal nipal sinoda maithiba biduna semi final sangkhre. Emmanuel English School Yangang Popigi mai pakpagi goal singadu K Ronel na goal mari sankhi atopa goal mari aduna S Amarjit Radhakanta Julian Kaising Sanari Sang Sairona goal amamam chanduna match asi mai pakhibani. Match asida Emmanuel English School Yangang Popigi sanaroi Ronel Sangrai Sing Sairoda center referee na yellow card piki. Tournament asigi atopa match amada Yorbung High School na Moirangpuren High School bu goal ahum sinoda maithiba piki. Hayeng ayuk pung taruk makhai tabada sathariba tournament asigi ahum suba quarter final match oina Approach A Higher Secondary School amadi Yorbung High School ga sanagani. Mari suba quarter final match hayeng ayuk pung nipal tabada Jai Hind High School Mantripokhi amadi Lining Tho Awangba High School ga sanagani. Nukthil pung ani tabada ahanba semi final match oina Lamlai High School amadi Emmanuel English School Yangang Popiga sanagani. District asina sinduna hayengdagi team ahum na saruk yaduna sahi 33 makhagi nupi masagi district level Subortro Mukherjee football tournament hauragani. Hayeng ayuk pung mapan makhai tabada ahanba match oina Lamlai High School amadi Andro High School ga sanagani. Thakasari Boyai Makhatana Sanabagi Pau Kharagamu Lobisi Bangalore Sathari Batara Mangaswa Union Bank All India Junior Ranking Badminton Tournament Manipurgi K Dinku Amasung KS Margit Final Sangkre Makoi Anigi Jurana Madhya Pradesh ki Aman Raikwar Amasung Rais Raikwar Bu Set Amada Maitiba Pikibani Hayeng Telangana State ka Final Sanaragani Manipur ki weightlifter Mirabai Chanuna Rio Olympic ta medal puraktuna lamdam sigi mingchat purakpa oirsan haina Manipur Weightlifting Association na yaifa pauzel piri
lamlai gi nongkok singdagi sanaroi mirabai Brazil da pangthokadoriba Olympic asigidamak Patiala da pangthokiba Olympic trial da insetta kilo marfumanga clean and jakta kilo sama sumat taret punna kilo samaga marfurai thoi thangatuna hanadagi promotion hena fagana qualify oikibani hairi Andhra Pradesh da August 3 dagi taret fawa pangthokadoriba Wako India Senior National Kickboxing Championship da Manipur gi mahus chinnaba sanaroi nifunithoi amasung official mari khankhre kangalaba sanaroi sing nimit kunma thoi gi oiba non residential coaching camp ama July amadagi Moirangkhom Leipungda pangthoklagani kangalaba sanaroi singna age proof certificate amasung passport size photo ani Kickboxing Association of Manipur gi General Secretary da pisilaknaba khangali International Yoga Day Thoranga Mari Lenana Central Armed Police Force Singna Mass Yoga Demonstration Ama Kumalampak Indoor Stadium da May Kunma Thoida Pangtokadori Event Asida Personal Listing Amaromna Yoga Utkani Hairi Hauzi Makhatana Ayingasagi Pau Lobirasi ICAR Lampel Patagi Pangpa Pauda Ngasigi Kwaidigi Sakiba Degree Celsius Pumapal Dasminipal Kwaidigi Ingba Degree Celsius Punitoi Dasmin Ali Nuksita Yauba Ising Manil Gisang Ayukta Salaman Pumaranipoi Nuktilda Salaman Pumatoi Poiki Ngasigi nong suki pagisang tara 10.9 mm ni. Hauziroi bada mariba pau amuhana Manipur gi apun magi saktam amadi ngamkai kaibe yaro haiba khongjang dalai kijaba mioi tara nipan gi maphamda miyamna lekat tamduna jun tara nipan gi nimit puning singduna ke kupata thoram pangthokre Langol Reserve Forest की जगह सिंह लम खोपचिन बसिंग था अहुंगी मनुंग दा होंगदोक ट्रबदी फॉरेस्ट डिपार्टमेंट ना तकथोकदौरी अमदी लमलाई हाई स्कूल ना चही तरा मरी मखागी निपा मसागी डिस्ट्रिक्ट लेवल सुब्रतो मुखर्जी फुटबॉल टूर्नामेंट के चैंपियन ओइख्रे ISTV ने पिजबा मणिपुरी पाव मतांग असलोजरे मी मियंग ताबीर बसिंग वा मुखाना खुरमजरी